ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀ꯭ꯔꯤꯄꯥ ꯁꯣꯁꯥꯏꯇꯤꯒꯤ ꯆꯍꯤ 15 ꯐꯥꯔꯛꯄꯒꯤ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤ ꯅꯨꯃꯤꯠ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ COVID-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯪꯀꯤ ꯄꯣꯛꯁꯀꯤ ꯚꯥꯏꯔꯁ ꯊꯣꯛꯂꯛꯂꯦ Pony TV की Manipuri पाव मीडिंग ताबिरी पसिंगो बिद्यासना तराम नोकचरी पाव संतों ने पिजरी कृपा सोसाइटी की चही कुनमंगा फारक पगी सिल्वर जुबली लुपा फुंडोंबा नुमित लंफेल की ICM दा ngasi पांगथोखरे थौरमदुगी सरुक अमा ओइना लेखिद्रबा कृपा की हाना थौपुबिरंबा सिंगी मफमदा मिनट अनि लेप्तुना नुंगाइतबसु फोंदोखे थौरमदुदा डॉक्टर धनबीर लाइश्रम सोशल साइंटिस्ट RK सोमरेंद्रो फिल्म आर्टिस्ट ICM की फैकल्टी मेंबर खोइचुंग R आइमोल कृपा सोसाइटी की प्रेसिडेंट हिजम दिनेश अमदी मतम कया निसादा लाइचुरुरबा ngasidi miyam marak tinba ngamlaba mioi kaya amasu saruk yakhe thauram aduga mari leidana social scientist Dr. Dhanabir Laishram na haikibada Manipur imagi fizigi lan kayana marai chaitharakba matamda mama leibak nungsiba ama oina tumba yadana honnajarakhiba kripani miyamna inthokpiraba sokna samnaba hangoiraba nisada laicuduna hingbagi mahau yaudana mamingtagi hingliba miyoi kaya amabu hanagi punsi mahingda hanjinanaba honariba organization amani organization amana hena wangba thaki miyoi sing MLA minister officer singi manak nagdaba honaraklaba paisadi paigani fazaba karsu thaurakani yum awangbadasu leiba ngamgani adubu magi macha singdi mi oigande yariba makhai organization amagi matik chaba leader haibasi makha tabasi fazana loinaba haiba aduni haina phongdokhe yum budingje isingdi para yam tamde dupi puthoi phunus khangde khorobun padus khangde akoi isingdi para tami kainoda organization amagi khwaiti maruina koi tharuk taw homdaida number 1 values ko values say that is the guiding principles of the organization koi ko ani subada koi vision legani ahum subada koi ki goal and objective legani adugi damakta strategic planning legani adugi damakta activities line of action mayam legani ko sigi se that is completed sagi isinga ubado yawdo ko aina thamjani di ising na haise koi ising khorami se ko ijibili ising khorami pole le ponde Southeast Asia katani ada ising dugi maram khangba pithibili lamyam ne mosi chawkrise China वगैरह कोरिया वगैरह जापान वगैरह मलेशिया वगैरह हांगकांग वगैरह लोइन बक्से कहीं ना they learn lesson from what COVID-19 pandemic na maram oiraga malemda awabagi jaitheng koktringai asida leibak kharada anoba monkeypox haiba virus asina naraba mioi leirakpadagi Union Health Minister Mansukh Mandaviana National Center for Disease Control amadi ICMR da mahik asigi matangda kupna yingsinnaba khanghankhre hairi loinana airport amadi port health officer singdasu sexina leinana bahaikre monkeypox ke anaba leiba leibak singdagi lakpa anaba mioi singbo isolate taunanaba amadi sample loduna Pune gi National Institute of Virology gi BSL4 facility da thannabasu haike UK, USA, Portugal, Spain, amadi Europe ki leibak kharada monkeypox virus ase report taukrabani World Health Organization ki matung ina laihau furi thokpa amadi lymph node sing pomkhatba asi monkeypox ki layong ni loinana mahik asina naraba mioi adu thakhaidagina tha ama fawba layong sing asina naduna legani hairi mahik asi yamna Laina launa ganba laina ama oibata natana miro libi mamadagi machada fawba mahigasi sandog I hairi Saisakpa Surenda miyamna mateng pangba leptri mahaki pongnafamsu oiriba Wangjing Youth Football Club WYFC na sale oina lupa lak ahum listing humfudraga mga chanipanga humfudra Surengi loina bidak ngasi kusinakre ngasi club asigi thaumi singna Rims Hospital da senfam asi kusanekhibaga loinana club asigi joint secretary Moirangthem
Nelson na fongdokibada telaba matam khara asida club asina naduna leiriba saknairaba Yumnam Surengi layingbada mateng kharadang oinanabagidamak fund drive ama online da live thaduna mateng nizaki yumthong khudingda changduna mateng nizarubada miyamna achauba tengbang pibirakhi pukchel chauraba mioi kayana yumda thilakpa fawba yauki masimagna telaba matam asida club asina asuk yamkhraba senfam ama sagatpa ngamjabani amadi miyamgi tawbimal awangba thakta ikai khumnajai haina fongdokhi Sauro mating tawira kurusing amadi Manipuri jaga lebiriba sing amadi Manipuri mapanda lebiriba CP hangda ko mating tawira ku kudima ko khona haninga leitana thaga chaw kondutari yam wala bani haitare moina pangire ku mating diga haigati duki mati akoda nunga jaba sudi khangja da ba khona tawga tawkan ja ko yam ba sen thama ma haitare pa ko ye la ahunga lising kumjanga ga chanipan kumja je sumana ko mating tawira ku jing ko khona haninga leitana lapi makai dagi amadi ko di volunteer ni makai dagi hanna thaga chaba Committee on Protection and Preservation of the Historical Right of Kauburu and Thangjing Hills Ranges CPP-KT ngasi thadorakpa cherol amagi matung inna haukiba megi tang mangada Cookie Students Organization hanglep na tampaki miyoi amata Thangjing chingda changba yaroi haina thamkiba wafamadu CPP-KT na megi tang kun fawgi manungda handogu haina thamkiba leirabasu madugi onna tainabada Thangjing ching asi Tenmang haukip ke lanmi haiduna lamni haiduna makhoigi warep handokta badagi ngasidagi makhoigi warep tu handoktriba fawba henglep area gi kuki sing tampak lamda kumbada ating bathamle haina CPP KT na thadorpa cherol amana hairi cherol asina makha taraduna changsilliba ihau asibu prajamiyamna saugat piba oina piriba Google Pay number 6300690252 natraga 8794889180 amadi 8119866870 asida angam angaba mateng pangbina basu CPP KT gi maikaidagi appeal torakli Manipur State Council Communist Party of India CPI na ngasi thadorpa cherol amagi matung inna Yurembam Khulda Toti isingi khudong chaba fanghalu haina fongdorakli cherol asigi matung inna ngarang pangthokiba CPI Yurembam branch conference ta lebaki situation gi maramda khananainaki amadi Prime Minister Narendra Modi na Manipur gi chaksang chamagi imungda humfutara thaknanaba ising pikre haina Makho pongna lauramba adu Yurembam Khuldadi ngasi fawba ising fangdri amadi mafam tarahumdoi dadi thaknanaba ising fawba isingi bottle laiduna seasonary aduna government na athuba matamda ising fanghananaba thabak paikhananaba taksinkre cherol asina makha taraduna ngarang famkiba mifam aduda mathang chahige thabak thauram paikhananaba mioi mapanna saba branch committee ama semkre amadi comrade pangabam amuchaubu Yenaba Laitana branch secretary Khale Hainasu Cherola Sinapalli Manipur Sarkar na paikhalakliba War on Drugs 2.0 gi saruk ama oina Manipur gi mafam kayada drug kaya fagatkre Ngarang Churachandpur district ki commando team amana mioi ama opium kg mari ga gram chaniga konana fare faraba mioi adugi maming Bir Bahadur chahi kunthra manga Churachandpur gi all Galmol Khuldagini hairi loinana mahaki mathakta FIR amasu pansinkre hairi Bisnupur district ki commando team amanasu leimata ki Tunjang Khuldagi nengnai hat haukep allies hat new haukep chahi kulhumdoi koba mioi ama opium kg amaga gram taruka konana faraba matung Bisnupur police station da khutsinakre hairi nakala maromda Thobal district ki commando team amanasu lilong Athaukhong mapada aina thinglaba pochai puthok pusin taugani haibagi akaknaba pau fangbadagi Athaukhong mamang laikai da leiba makak mayum Baharul Islam chahi kuntaruk kauba mioi amagi yumda thiba humbagi thabak chathabada codeine phosphate cup syrup lising nipanga chanipan tarahumdoi fagatkre codeine phosphate cup syrup sing adu truck amada lengoina kuptuna thamlamba thengnakibani hairi Paugi Marakta Natin Bebergama.
ब्रेक की मतुंगदा मखा तब पाउ पिजरी चुराचांदपुरदगी मोइरांगलोमदा आइन नथिंग क्रबा खुचु खुलाई पुथोक पुसिन तौरे हाइबा थाजबा याबा पाव अमा फंगबदगे बिष्णुपुर डिस्ट्रिक्ट की कमांडो टीम अमना ngarang बिष्णुपुर डिस्ट्रिक्ट की मनुंग चनबा तोरबुंग बाजारदा फ्रिस्किंग अमदे चेकिंग चथबदा मियोय अनि खुदलाई कयागा कोनना फारे CDO बिष्णुपुर OC सुबेदार वाई शक्ति सेन सिंह बिष्णुपुर SP IPS हेरोजित मिटै अमदी एडिशनल SP MPS रोनी मयेंगबमगी मिटिंग मखादा बिष्णुपुर कमांडो टीमना फारबा मियोय सिंह अदुदी म्यांमार की तोंगसिन दगे टी कनमिनथांग चही निफुनिथोय अपोकपा लेखिद्रबा जिनस्वांग अमदे चुराचांदपुर डिस्ट्रिक्ट की मनुंग चनबा सेंट्रल मार्ग के नेहरू मार्ग तगे थांगब्यक लाल ngaite chahi kuntra manga apokpa lalmal swanni ti kalminthang hojik churachandpur district ki manung channa leiba lomthol khulda leibani haire makhoi ani swift desire car amada lakpani adubu check tauba ubadagi speed yangna thogat khibani haire commando team na tanaduna makhoi bu khamduna check taubada 0.32 mk2 pistol manga magazine nipan kapa yariba 0.32 mm ge round manga fagatpa ngamkhre hairi mioi ani asina sizinaramba swift desire car adugi RC book amasung mobile phone ani fagatpa ngamkhi faraba mioi sing amade khutlai sing ain gi oiba thabak pakhatnaba moirang police station da sinakre hairi Manipuri laiba Assam Rifles Public School na sinduda ngasi NEC na sponsor tauba below poverty line da laiba mahiroi singbo school uniform set ahum lairik amadi stationaries item na chingba sing nyenthokre ARWWA ge regional president Pragati Sarawat na NEC na sponsor tauba BPL gi mahiroi kunmari da potlam sing adu yenthokhe ngasi ki thauram aduda brigadier Sushim Biswas Colonel Tushar Dasmana Dr. Alka Jain amadi school management committee singsu sarugya ki tungda ARWWA gi regional president Pragati Sarawat na mahiroi singa wari watai saduna lairik da thawai yaunanaba amadi future gi damak yaifa mango su pikhe amadi ARPS ki faculties singa wari watai saduna afaba education ama piwa ngamnanaba gi damak thagat pasu phongdokhe High Court of Manipur ki Justice Ahanthem Bimolna tha asigi tang tara nipanda thadokiba court ki order amagi matung inna All Manipur Bar Association ambagi mikhal tha asigi tang kun nipanda pangthok lagani haina loop asigi joint secretary na thokpa order amana hairi mikhal asigi matangda hanagi president Maibam Nilachandra ambagi anoba mikhalda president gi candidate oinanaba tharang tauramba adu High Court na tha asigi tang tara nipanda kakthatkiba order Thokibani. India ki President Ramnath Kovind na handak Assam da haudokiba amasung handak awang nongpoki nahasingda khudong chaba kaya fanghangadaba advanced Northeast career on wheel ngarang Manipur ge Chief Minister N Birena CM Banglo mamangda pangthokpa achamba thauram amada lamthakre thauram adugi matangda Chief Minister na paumi singda phongdokibada India ki President na Assam ki Guwahati da haudokiba akhanaba thausil asina lamdam asigi naha oiriba singda kanaba kaya piragani ngarang lamthariba gari amadi official team asina Manipur ge district khuding makta chatuna mahai tampham sing yengsin bagaloinana mahiroi singa unabagi khudong chabasu fanglagani mahai masingda thawai yawba mahiroi singi damak web portal gi khuthangda counseling pigani amadi high education startup project and entrepreneur amadi tongan ba mafam singda training tawbagi matangda counseling tawbagi thabak singchu pakhalagani hairi ngarang lamthakiba gari ahum asina Manipur ge tongan ba mafamda chatuna web portal asina piriba kanaba sing asigi matangda mahiroi singda khanghalagani hairi Imphal East District da haukiba February thada chahi taramanga romgi nupi macha ama rape chatharambani haiba nupi anisu leiraba Waiton mamang laikai da leiba
Manipur Police ki MR oiramba Yengkhom Megachandra chahi Yankainipan apokpa Laikhidraba Y Khomdon Special Judge Pokso Imphal East na Judicial Custody Remand pibadagi accused asi ngarang jail da thajinkre case asigi matangda Special PP na asigumba chahi Yankainipan suraba accused asina masu gumlabi victim asida miyoibegi lichet nataba thabak chathakibagi damak remand pibinamba haijakiba adu taraba matungda Special Judge Pokso Imphal East na Megachandrabu June gi tang ahum fauba numit 15 ni judicial custody da remand pire hairaduna lauthokibaga Yengkhom Megachandra ngarang jail da thajinkibani hairi National Highway 37 Imphal Jiribam Lambi amasung National Highway 2 Imphal More Lambi anida tongan ba ain nayadaba drug amadi potlam sing puthok pusin tauriba amadi drug sing sungbada sizinaba raw material sing puthok pusin check tauduna athingba pibagi thabak Inspector General of Police oina lairiba Nitish Kumar Uzawala gi makhada assign tokre State Lainga ki Special Secretary H. Gyan Prakasna thokiba order amagi matung inna IGP asigi meeting makhada ain kaina drug amadi drug ki potlam sing puthok pusin tauriba sing State Police ka khutsam naduna security personnel singna mikupna hum singna check tauduna fagalagani hairi Imphal Jiribam Lambida security arrangement ki thabak thauram singsu IGP asida sinakre Aroibida maroiba pau amukhana Kripa Society ki chahi kunmanga farak pagi Silver Jubilee numit ngasi pangthokre amadi COVID-19 pandemic ke awaba chaithen koktringai monkeypox ke virus thoklaklei Pony TV ki Manipuri pau mideng tabiri singbo kainanda baya thangni jari